Hello everyone and welcome back to my channel. Aigi channel sibo yengbiriba ichina punamakpu aina ikoknona aigi channel sida taram nokjari ado myam ngasi ai myam da se share tawrakeba ko kaino neba sise khoi pana kaino bazar dagi hujik mixer grinder ama leirei neba ko adudo adu myam da share tawrakke haina aina video se laujabaniya ko ado ai tripod kado puraktre dum makuna sumaina kape ado dum yengalake ko myam myam ai septa fajana puthoki ke ko duga puthokpa loraga kamu yengalage myam sida leire bako ase phaira patira khangde LG di LG ni do sida leire duga asise kaino tawe ahum khak pirayeba ko moina ai hangdoroige asise moina ahum khak pudi pirayeba adum ama khaktang yengalage bako fast ki mathak ki se macha se sise ado sumaina oirena ko aduga sumaina oido potta kano budi halka budi oi khangmra aduga asai leiba matamda se moina cheng kai ka budi takna yenghalamme bako aduga si su lauthokpa yaye ase lauthokpa yaye habdi khoigi chutney kai ka taga si blade mot pa khotpa laina ko ado si blade se lauthogane phengba yani yaye adumaina su hai mana do sina chutney kai ka gi ko ado siga khwai sise semaiba juice kai ka su loi shemba yani dumaina hairam-me ado ahum khakni to sidi putho aroige bako asida leire si ahum se ado idi sise siga leire na ko aduga si amaga jenghalake ba asi yenghalamme mana ado sidai sida leise asema haiba automatic ne hai jemon si akhoina grinder se takpa matamda kaino haidi kai hai tare current speed kan ba khotpa leina ko ado man haiba sise mathantana off oigini khotkini dumaina hairam-me ba ado si use tawdribani na khangde ado dumaina hairam-me ado sida leire myam ado aigi subscriber daigi video se yengba yauragadi sena yenghalliba se sijinaba oragadi phai phatte do comment tawbiramo do sida leire makhum su pirae aduga magi kaino se kadaino sida leire bako aduga siga kaino leibanine kaino sida leire du asise 5-year warranty hai bako the watch sina 850 haina hai magi blade se 850 watts motor haina hai mana ado sisini aduga sigi kaino to kadai jet khare asida su loira side ta budi kai kaino yam pi do jingjalu de bako ado sise ko pana kya dano porakani haina raga magi price sida leire du 4950 adoga moina tara kholaga dum kaino do pirak male 4300 ra 400 ra dumaina lahawi hai adudo khoi dum Jaipur bazar dai poraini abako sise aduduni do myam sida leirishini do aigi video se yengagane haidi si use tawba khotpa mi leidi LG gi kaino se phai phatte dugai di maman siga chanai chana de haido dum haibiro ba 4000 kaino da 4950 da 4300 haibra kaino dumaina lahawi hai do dum mamando yaraba yadabra dusu khangan biro o ado myam siloraga khoi pana kaino leire yaba lupamangi leire ado pan ga thongdoini dusu dum myam mate kama hapake do myam yengminasi video se loibau myam sida akoigi jungi sumangane chikong lei khara pali bako adudo ngasi se ai dum chikong lei se akoigi tonga morok tawraga chikong lei met pasa pase yam haw bane ba ado ina sumaina hek pagi chingtha ba si masha tek thokre ba do si chair pure ado sida chair sida karagane si duidi lamba phangane ba se
ꯑꯁꯤꯗ ꯃꯌꯥꯝ ꯄꯥꯜꯂꯦ ꯑꯗꯣꯁꯦ ꯑꯩ ꯃꯌꯥꯝ ꯑꯝꯇ ꯍꯦꯛꯈꯤꯒꯦꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯐꯖꯅ ꯇꯣꯉꯥ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯃꯦꯠꯂ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯝꯇꯪ ꯍꯦꯛꯈꯤꯒꯦ ꯍꯦꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯄꯥꯟ ꯑꯗꯨꯒ ꯁꯤꯁꯦ ꯀꯔꯤ ꯄꯇꯥ ꯂꯩꯔꯦ ꯁꯤ ꯖꯦꯅꯝ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯆꯤꯀꯣꯡ ꯂꯩꯅꯦꯕꯀꯣ ꯆꯤꯀꯣꯡ ꯂꯩ ꯈꯔꯁꯦ ꯇꯣꯉꯥ ꯃꯣꯔꯣꯛ ꯇꯧꯔꯒ ꯆꯤꯀꯣꯡ ꯂꯩ ꯃꯔꯨꯁꯦ ꯃꯦꯠꯂꯒ ꯆꯥꯒꯦꯅ ꯑꯩꯅ ꯍꯦꯛꯂꯛꯏꯅꯦꯕꯀꯣ ꯑꯗꯨꯏꯗꯤ ꯁꯤꯁꯤꯅ ꯑꯅꯧꯕꯅꯦꯕ ꯆꯤꯀꯣꯡ ꯂꯩ ꯑꯅꯧꯕꯅꯤꯗꯣ ꯁꯤꯅ ꯑꯗꯨꯝ ꯇꯣꯉꯥ ꯃꯣꯔꯣꯛꯀ ꯀꯣꯠꯂꯒ ꯆꯥꯗꯣꯏꯅꯦꯕ ꯑꯩꯁꯦ ꯑꯗꯣ ꯁꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯗꯣ ꯁꯦ ꯂꯩꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯑꯗꯣ ꯁꯦ ꯐꯖꯅ ꯉꯧꯔ ꯈꯣꯠꯂꯒ ꯊꯣꯡꯗꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯅꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯒ ꯁꯣꯟꯕꯥꯁ ꯇꯧꯕꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯈꯔ ꯈꯥꯏꯔꯦꯕ ꯑꯗꯣ ꯄꯥꯁꯄꯨꯔꯣꯟꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯖꯦꯅꯝꯒ ꯀꯔꯤ ꯄꯇꯥꯒ ꯇꯧꯔꯒ ꯁꯣꯟꯕꯥꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯁꯣꯟꯕꯥꯁ ꯇꯧꯕꯒꯤꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯁꯤꯗ ꯉꯥ ꯉꯧꯈꯠꯄ ꯍꯧꯔꯦꯕ ꯑꯩ ꯑꯗꯣ ꯐꯖꯅ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯝ ꯇꯞꯅ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯑꯩꯗꯣ ꯍꯧꯖꯤꯛ ꯁꯣꯟꯕꯥꯁ ꯇꯧꯈꯤꯒꯦ ꯁꯣꯟꯕꯥꯁ ꯇꯧꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯈꯥꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯁꯣꯟꯕꯥꯁ ꯇꯧꯗꯣꯔꯦ ꯁꯤꯗ ꯃꯣꯔꯣꯛ ꯂꯩꯔꯦ ꯁꯤꯒ ꯀꯔꯤ ꯄꯇꯥ ꯂꯩꯔꯦ ꯁꯤꯒ ꯄꯥꯁꯄꯨꯔꯣꯟ ꯂꯩꯔꯦ ꯁꯤꯗ ꯁꯤꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯖꯦꯅꯝ ꯂꯩꯔꯦ ꯁꯤ 1 2 3 4 5 ꯁꯤ 5ꯁꯤꯅ ꯁꯣꯟꯕꯥꯁ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯑꯩ ꯈꯥꯡ ꯁꯥꯔꯦꯕꯀꯣ ꯁꯤꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯁꯣꯟꯕꯥꯁ ꯇꯧꯔꯒꯦ ꯑꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯗꯤ ꯁꯤꯡ ꯍꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯏꯟꯖꯥꯡꯗ ꯑꯗꯨꯅ ꯑꯩ ꯍꯥꯞꯄꯤꯅꯤ ꯑꯗꯣ ꯑꯩ ꯁꯣꯟꯕꯥꯁ ꯇꯧꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯥꯟꯁꯦ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯁꯤꯒ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯃꯁꯥꯂꯥꯁꯦ ꯍꯥꯞꯄꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯈꯤꯒꯦ ꯑꯗꯣ ꯏꯁꯤꯡ ꯍꯥꯞꯄꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯗ ꯂꯩꯔꯦ ꯍꯤꯟꯖꯥꯡ ꯑꯗꯣ ꯄꯥꯟ ꯃꯨꯜꯂꯦꯕꯀꯣ ꯁꯤꯗ ꯉꯥ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯊꯨꯝꯁꯨ ꯍꯥꯞꯄꯦ ꯁꯤ ꯍꯧꯖꯤꯛ ꯃꯍꯤ ꯈꯤꯇꯪ ꯂꯥꯡꯉꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯁꯧꯔꯒ ꯃꯍꯤꯁꯦ ꯆꯨꯞꯁꯜꯍꯜꯂꯒ ꯑꯗꯩꯗꯤ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯄꯨꯔꯥ ꯂꯣꯏꯔꯅꯤ ꯑꯗꯣ ꯁꯣꯝꯗ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯆꯥꯛ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯆꯤꯀꯣꯡ ꯂꯩꯗꯣ ꯑꯩ ꯈꯣꯛꯑꯦꯕꯀꯣ ꯁꯤ ꯍꯣꯔꯦꯟ ꯃꯦꯠꯇꯣꯏꯅꯤ ꯉꯥ ꯃꯇꯨꯝ ꯑꯃꯒ ꯇꯣꯉꯥ ꯃꯣꯔꯣꯛꯀ ꯉꯥꯟꯈꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯍꯣꯔꯦꯟ ꯃꯦꯠꯇꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒ ꯀꯣꯟꯅ ꯆꯥꯕꯩꯗꯨꯗꯤ ꯂꯩꯔꯦ ꯑꯩꯅ ꯀꯣꯠꯅꯝ ꯆꯥꯕꯒꯤꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯁꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯂꯣꯏꯔꯒ ꯍꯣꯔꯦꯟ ꯊꯥꯡꯊꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯧꯒꯠꯂꯛꯑꯦꯕ ꯁꯦ ꯈꯔ ꯑꯩ ꯍꯤꯟꯖꯥꯡ ꯂꯣꯏꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯑꯗꯣ ꯁꯤ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯃꯇꯤꯟꯒ ꯇꯥꯏꯌꯦ ꯑꯩꯅ ꯊꯣꯡꯉꯤꯅꯤ ꯀꯥꯏꯅ ꯊꯥꯒꯠꯂꯤ ꯅꯠꯇꯦ ꯃꯅꯝꯗꯤ ꯁꯦꯠꯂꯦꯍꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯁꯤ ꯉꯥ ꯃꯇꯨꯝꯒ ꯇꯣꯉꯥ ꯃꯣꯔꯣꯛꯀ ꯉꯥꯟꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯦꯠꯂꯒꯦ ꯑꯗꯣ ꯆꯥꯛꯁꯨ ꯊꯤꯔꯒꯦ ꯑꯗꯨꯒ ꯐꯖꯅ ꯂꯣꯏꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛ ꯆꯤꯀꯣꯡ ꯂꯩ ꯂꯧꯔꯦ ꯑꯗꯩꯗꯤ ꯂꯦꯕꯨ ꯑꯃ ꯂꯧꯔꯦ ꯑꯗꯩ ꯁꯤꯗ ꯂꯩꯔꯦ ꯉꯥ ꯑꯃꯦꯠꯄꯗꯣ ꯆꯤꯀꯣꯡ ꯂꯩ ꯃꯔꯨꯒ ꯁꯤꯗ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯂꯩꯔꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯒꯤ ꯄꯄꯥ ꯍꯣꯏꯒꯤꯁꯨ ꯂꯣꯏꯅ ꯆꯥꯛ ꯊꯤꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯪꯗꯣꯡ ꯑꯅꯤꯁꯨ ꯆꯥꯕꯒꯤ ꯉꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ